ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯊꯣꯛꯏꯒꯦ ꯌꯦꯡꯉꯣꯅꯦ ꯌꯨꯇ꯭ꯌꯨꯕꯇꯔꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯅ ꯂꯤꯡ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯅꯤ ꯂꯥꯛꯇ꯭ꯔꯤꯅꯦ ꯂꯥꯛꯑꯃꯅꯤꯗ ꯂꯥꯛꯇ꯭ꯔꯤꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯍꯌꯦꯡ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯂꯝꯕꯤ ꯀꯃꯥꯏꯅ ꯆꯠꯂꯤ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯔꯤ ꯆꯠꯂꯤ ꯍꯥꯏꯕꯗꯨꯃ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯥꯞꯄꯤꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯚꯅꯦ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯄꯤꯂꯤꯡꯗꯗꯤ ꯆꯥꯏꯕꯨ ꯑꯩꯈꯣꯏꯗ ꯆꯤꯡꯈꯣꯡ ꯃꯈꯣꯡꯗꯅꯦ ꯇꯧꯕꯩ ꯋꯥꯅꯤ ꯍꯥꯏꯕꯤꯌꯨ ꯆꯤꯡꯈꯣꯡ ꯃꯈꯣꯡꯗꯅꯦ ꯑꯋꯥꯕ ꯇꯥꯕ ꯈꯣꯠꯂꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯣ ꯄꯤꯅꯤꯡꯗꯕ ꯃꯤꯗꯤ ꯀꯟꯅ ꯊꯕꯛ ꯄꯤꯖꯖꯩ ꯍꯥꯏꯕꯗꯤ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯏꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯋꯥꯅꯤ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯩꯖꯗꯕ ꯌꯥꯎꯔꯤꯕ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯃꯣꯝꯄꯥꯛꯇꯪ ꯊꯥꯔꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯗꯅ ꯍꯤꯞꯄ ꯌꯥꯎꯔꯤꯕ ꯉꯝꯖꯕ ꯈꯔ ꯀꯥꯏꯕꯁꯤꯅ ꯆꯦꯡꯗ ꯑꯣꯏꯔꯁꯨ ꯆꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯅꯦ ꯏꯃꯥ ꯍꯧꯖꯤꯛ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯃꯇꯥꯏꯗ ꯇꯧꯕꯤꯌꯨ ꯐꯔꯦ ꯏꯃꯥ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯐꯪꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚꯅꯦ ꯉꯁꯤꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯍꯌꯦꯡ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯂꯨꯞ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯁꯤꯒꯨꯝꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯑꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯕꯖꯥꯔ ꯃꯅꯨꯡꯗ ꯏꯝꯐꯥꯜꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯝꯕꯤ ꯊꯣꯡ ꯀꯔꯣꯝꯗ ꯊꯩꯔꯤ ꯀꯔꯣꯝꯗ ꯆꯠꯂꯤ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚꯁꯤꯃ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯊꯦꯡꯅꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯍꯥꯏꯅ ꯍꯧꯖꯤक ꯂꯥꯏꯚꯁꯤꯃ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯗꯨꯒ ꯉꯁꯤ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯀꯔꯣꯝꯗ ꯊꯩꯔꯒ ꯆꯠꯀꯅꯤ ꯀꯔꯣꯝꯗ ꯂꯝꯕꯤ ꯗꯥꯏꯚꯔꯁꯟ ꯂꯩꯔꯤ ꯍꯥꯏꯕꯗꯨꯃ ꯎꯠꯆꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯤ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨꯃ ꯂꯥꯏꯚꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯍꯧꯖꯤक ꯀꯛꯋꯥꯔꯣꯝꯗꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯖꯔꯛꯄ ꯂꯥꯏꯚꯅꯤ ꯂꯥꯏꯚꯁꯤꯃꯅ ꯍꯧꯖꯤक ꯆꯠꯂꯤꯕꯁꯤ ꯁꯤꯡꯖꯃꯩꯒꯤ ꯑꯦꯔꯤꯌꯥ ꯁꯤꯡꯖꯃꯩꯒꯤ ꯑꯗꯨꯝꯕ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯑꯦꯔꯤꯌꯥ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛꯅ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯅꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯂꯝꯕꯤꯁꯤꯅ ꯀꯗꯥꯏꯐꯥꯎ ꯆꯠꯂꯒ ꯀꯗꯥꯏꯗꯒꯤ ꯗꯥꯏꯚꯔꯁꯟ ꯄꯤꯔꯤ ꯗꯥꯏꯚꯔꯁꯟ ꯀꯔꯣꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨꯃꯁꯨ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯊꯑꯣꯏꯃꯛꯀꯤ ꯂꯥꯏꯚꯁꯤꯃ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤक ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯐꯥꯎꯕꯗꯤ ꯂꯝꯕꯤꯒꯤ ꯗꯥꯏꯚꯔꯁꯟ ꯀꯩꯁꯨ ꯂꯩꯇꯦ ꯊꯧꯕꯥꯜ ꯂꯣꯝꯗꯩ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯐꯥꯎꯗꯤ ꯆꯠꯄꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯁꯤꯃ ꯗꯥꯏꯚꯔꯁꯟ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯒꯦ ꯁꯤꯅ ꯍꯧꯖꯤक ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯌꯧꯔꯝꯗꯥꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯆꯤꯟꯕꯒꯤ ꯃꯑꯣꯡ ꯒꯥꯔꯤ ꯀꯌꯥꯝ ꯆꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯀꯌꯥꯝ ꯆꯤꯟꯗ꯭ꯔꯦ ꯀꯌꯥꯝ ꯀꯣꯝꯃꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨꯃꯁꯨ ꯂꯥꯏꯚꯁꯤꯗꯒꯤ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯄꯨꯝꯕꯅ ꯁꯤꯅ ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯚꯣꯂꯨꯝꯅꯤ
चिनबा चिनदबा ट्राफिक क्या चिल्ली मी क्या चिल्ली हाइबदुमा ngasi hojik pung tara makai sai tar komiku sida traffic ki mong sida lambi क्या चिल्ली हाइबदुमा लाचरे की view fangane चली बला तो mấy chuyện với cái máy đâu kìa diversion late jadi mai jadi diversion late dum chali pumba dum chali ngasi ki passenger ki auto mem chali ba dum ba auto dum chali Sinjamai ki SBI bank thong hang hai banking ki amna paisa thamtok thamjin punma adok thajin punma normal oiba mong da adum ngasi chudum normal oiba mong da ko gi dukan sing establishment na ama adum thong hang hai petrol pump ka chulon de cái số em chuyển bộ thì ngay đi ai làm mana sụt đi chỉ mong đó lấy ra ai ta đấy rồi bộ ngaling ấy cái ngaling ấy mình cũng chỉ rồi mana làm việc việc của mình rồi vậy hàng lấy cái gì em chỉ là cái ấy đó cái rồi ok cái số diversion lấy ra sudah ki diversion pi cái này kalam mana tu diversion rồi hết nakan juga ini Bapupara Maya Eleka ya ore Bapupara Maya Eleka jadi ki cuma khatan sar khaga honorable mayam ki laifam honorable mayam ki office oifam Impal ki secretariat ki jibam dal laivi